Salai 360 के अपडेट तक लोखो चरके Salai Direct की फिराल खोंगनेट नखिबा कुकी मिलिटेंट अमा सिरे ममिंगना थांगतिलेन लुफेंग कवी साइकिल दगिनी ngarang tipai muk lambi da paite kuki ama lambi Ningkhaibada Yaokhre hojik JCB na khogai raga thiri haina kanglai pak ya pun bukho launa update tobiri bel pikraba mak hokip amuk na Fajinkhre special just NIA Imphal bench na ngarang bel pikraba mak thangmang hokip ngasi Imphal police station lokhat pa atopa case amaga mari leina na faraba mutung mari leina ba court puthok laga judicial remand pikre hairi Myanmar की मंडले दा हंदा की earthquake अदुदा इमुंग मनुंग की मियोई सिंग दी युम निंखाइबदा लोइना सिखरे अदुबो मागी सना लुपा पैसा अमदी हिंगोल संबल लन थुमदी लेहौरे मसिना मियोई बाई खोइदा करी मेसेज नो पीरिसे सीबदा केमता पूरगा चलोई हिंगलिंगाई मतमदा अरै लेता हंगनादुना अमना अमबु इकाई खुमनादुना नुंगसीना हिंगमिनसी मिनुंगसी हाइबसिदी अतै अथोइबा कैसु लेरोई अदुना नुंगसीनासी Kuki 360 degi lokho charake Kuki singna Salai Direct ki phiral amuk mai thakre ngasi video footage ama viral karna salagli Walk of MMN Act 2025 condition khara da maraki oiba order ta number Supreme Court a propose tawkre Walk of MMN Act 2025 ki maukta Supreme Court na tharakpa case mayai amagi marakta ahan boina case khara lokhotuna ngasi Supreme Court a khana bagal loina condition khara da maraki oiba order ama pinaba court asina propose tawkre Chief Justice of India Sanjeev Khanna, Justice Sanjoy Kumar amasung Justice K.V. Viswanathan gi bench ta ngasi Walk of Amendment Act 2025 ki mayokta tharakpa case khara ahanba oina lokhatuna waka sing asiga mari leinana pung ani rom khanaraba matung condition provision khara da hearing chathaduna maraki oiba order ama tanaba court ki maikai degi propose tawki petitioner ki maikai da senior advocate Kapil Sibal left ki Walk of Amendment Act 2025 ki mayokta tharakpa writ petition file sing adu khanaraduna Supreme Court ki division bench ki maikai degi case asigi hearing chathanabagi matangda direction khara pikhi direction sing adudi ahan bada wafam asiga mari lainana court asida hearing chatharingai manungda work of why user natraga work of why did ama hekta oirabasu work of ni haina declare tawriba property sing work of ni haina logdaba ani subada property ase government land oibra haiduna collector na inquiry tawringai manungda MN Act na work of property ni haiba piriba ase work of ama oina treat tawdaba ahum subada ex officio members sing na taba work of board sing amasung central work of council ge member khudimang muslim oigadabani haibasini interim order ga mari leidana hayeng nungthilpung ani tabada apex court Mari asina party singi while tarba yari wafam asigi matang na ngasi khanakhiba aduda Chief Justice of India Sanjeev Khanna na hai aikoigi interim order asi balance equity ama oigani amadi court na Walk of the haina declare tawba property sing asi nan walk of ni haina treat tawgani masi user gi natraga amagi hekta walk of hoibi yai amaromda Solicitor General of India yauna atai respondent singi council singi maikai degi interim order ta dringai mangoina na hearing ama chathana bhaijaki panbe yai handak parliament ki house animakta India lenga ki maikai degi walk of amendment bill 2025 fu ayaba pi ki baga loinana President of India na so ayaba pi duna ek ama oikrabani adubu Walk of Amendment Act 2025 asi unconstitutional oi amadi minority Muslim singi mayoktani haiduna leba asigi mafam kaya da Muslim singna ek asi chanabi yare haiduna hauji khongjang kaya changsilibani Manipur gi oina so ek asigi mayokta midai bangal singna khongjang changsin baga loinana Manipur Pradesh Congress Committee gi MPCC gi working president amadi hanagi wabagai kendra gi MLA MD Fazur Rahim amasung hanagi Khetrigao kendra gi MLA MD Amin Sana work of MML Act 2025 ki mayokta ngarang Supreme Court case ama file tawbaga loinana haukiba election da wabagai kendra da miref oina thokiba social activist Sakir Ahmed nasu Walk of Amendment Act 2025 ki mayokta Supreme Court ngarang case ama file tawkibani Kalenga na Manipur da yengliba miyeng asi karamba miyeng no haibadu khangnaba hotna fam thoi
ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯂꯕ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯤꯑꯣꯏ 235 ꯁꯤꯈ꯭ꯔꯦ, ꯃꯁꯤꯡ ꯈꯪꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯈ꯭ꯔꯦ, ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯔꯛꯆꯔ 343 ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 68,000 ꯔꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯋꯥꯕ ꯐꯤꯚꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤ, ꯃꯤꯑꯣꯏ 30 ꯔꯣꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯅ ꯈꯪꯖꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯄꯨꯟꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯥꯒꯠꯇꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯂꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯃꯤꯆꯪ ꯈꯣꯝꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯕ ꯃꯅꯤꯄꯨꯔ, ꯃꯤꯖꯣꯔꯥꯝ, ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡ ꯄꯨꯜꯂꯒ ꯇꯣꯈꯥꯏꯕ ꯀꯨꯀꯤꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯂꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯟꯗꯥꯔꯛꯄ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯁꯥꯕ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯐꯥꯒꯠꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯄ ꯃꯇꯝꯗꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯅ ꯈꯪꯅ ꯍꯧꯖꯤक ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯆꯧꯕ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯦꯞꯇꯅ ꯂꯟꯗꯥꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯍꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯃꯤꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯄꯥꯎꯅꯤꯡꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯂꯩꯍꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯐꯝ ꯊꯣꯛꯇꯕ PR ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯝꯕꯗꯒꯤ BJP ꯃꯅꯨꯡꯒꯤ MLAꯁꯤꯡ ꯅꯝꯄꯥꯛ ꯇꯥꯅꯔꯛꯄꯗꯒꯤ ꯁꯦꯟꯇꯔꯅ ꯕꯤꯔꯦꯟꯕꯨ ꯀꯧꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯄꯤꯍꯟꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ BJP ꯃꯅꯨꯡꯗ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ PR ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯁꯨ BJP ꯄꯥꯔꯇꯤꯗꯤ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯥꯒꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯦꯖꯣꯔꯤꯇꯤꯁꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ BJP ꯄꯥꯔꯇꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ MLAꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯒꯚꯔꯅꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯅ ꯑꯊꯤꯡꯕꯒꯨꯝꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯤ꯫ ꯃꯁꯤ ꯑꯅꯦꯝꯕ ꯊꯥꯛꯇ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯐꯝꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯃꯅꯤꯄꯨꯔꯗ PR ꯊꯝꯂꯤꯕꯁꯤ MLAꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯖꯒꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯇꯕꯒꯤꯅꯤ꯫ ꯑꯗꯨꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯎꯠꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤꯕ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯑꯁꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧꯗꯥꯡ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯁꯨꯝ ꯇꯩꯕ ꯇꯥꯔꯕꯗꯤ PR ꯁꯥꯡꯗꯣꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ PR ꯆꯂꯥꯏꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯗꯨ ꯐꯥꯎꯕꯗꯤ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯑꯣꯟꯈ꯭ꯔꯕ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2025 ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯉꯁꯤ ꯁꯣꯔꯥꯗ ꯑꯆꯧꯕ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯑꯣꯜ ꯁꯣꯔꯥ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ASCCOC, ꯑꯟꯖꯨꯃꯥꯟ ꯏꯁꯂꯥꯝ ꯁꯣꯔꯥ ꯑꯃꯗꯤ ꯖꯥꯃꯤꯌꯥꯠ ꯎꯂꯥꯃꯥ-ꯏ-ꯍꯤꯟꯗ ꯁꯣꯔꯥꯅ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯅꯤꯃꯛꯇ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯑꯣꯟꯈ꯭ꯔꯕ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2025 ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯉꯁꯤ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫
ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯗꯥꯎꯟ ꯗꯥꯎꯟ, ꯄ꯭ꯔꯣꯇꯦꯛ ꯃꯨꯁꯂꯤꯝ ꯔꯥꯏꯠ, ꯄ꯭ꯔꯣꯇꯦꯛ ꯋꯥꯀꯐ ꯄ꯭ꯔꯣꯄꯔꯇꯤꯁ, ꯋꯥꯀꯐ ꯑꯦꯃꯦꯟꯃꯦꯟ 2025 ꯆꯠꯅꯕ ꯌꯥꯔꯣꯏ, ꯋꯥꯀꯐ ꯑꯦꯃꯦꯟꯃꯦꯟ 2025 ꯔꯤꯄꯤꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯁꯣꯔꯥ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯜ.ꯑꯦꯝ. ꯖꯨꯜꯐꯤꯒꯥꯔ ꯑꯥꯂꯝ ꯁꯥꯏꯈꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯋꯥꯀꯐ ꯑꯦꯃꯦꯟꯃꯦꯟ 2025 ꯄꯥꯁ ꯇꯧꯔꯛꯄ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯃꯥꯏꯅꯣꯔꯤꯇꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯊꯛꯇ ꯑꯇꯝꯅꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯀꯠꯊꯣꯛꯂꯝꯕ ꯂꯟ-ꯊꯨꯝꯁꯤꯡ ꯃꯥꯡꯍꯟꯅꯕ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯑꯦꯛ ꯑꯁꯤ ꯈꯨꯗꯛꯇ ꯔꯤꯄꯤꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯛ ꯑꯁꯤꯕꯨ ꯔꯤꯄꯤꯜ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯀꯠꯊꯣꯛꯂꯝꯕ ꯂꯟ-ꯊꯨꯝꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕꯅ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯗꯦ꯫ ꯃꯁꯤ ꯇꯧꯕꯤꯗꯅꯕ ꯍꯦꯟꯅ ꯐꯩ꯫ ꯃꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯟꯇꯤ ꯂꯩꯕ ꯆꯥꯎꯈꯠꯄꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯉꯝꯕ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯋꯥꯀꯐ ꯑꯦꯛ 2025 ꯑꯁꯤꯕꯨ ꯈꯨꯗꯛꯇ ꯔꯤꯄꯤꯜ ꯇꯧꯒꯗꯕꯅꯤ꯫ ꯑꯟꯖꯨꯃꯥꯟ ꯖꯥꯃꯤꯌꯥꯠ ꯑꯃꯗꯤ ꯁꯣꯔꯥ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯁꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯗ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯂꯣꯏꯅꯅ ꯉꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯋꯥꯀꯐ ꯑꯦꯛ ꯑꯁꯤꯅ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯕꯤꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛ MLF-ꯀꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯅ ꯐꯪꯖꯔꯝꯕ ꯁ꯭ꯀꯤꯝꯁꯤꯡ ꯀꯔꯤꯒꯤꯗꯃꯛ ꯀꯛꯈꯤꯕꯅꯣ ꯑꯃꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯐꯤꯌꯔꯁ ꯍꯥꯏꯅ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤꯗꯃꯛ ꯊꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯇ ꯂꯥꯏꯔꯕ ꯀꯌꯥ ꯌꯣꯛꯈꯠꯀꯦ ꯈꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯁꯣꯔꯥ ꯃꯃꯥꯡ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯒ ꯁꯣꯔꯥ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯒ ꯋꯥꯀꯐ ꯑꯦꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯐ ꯑꯦꯛ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯄꯤꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯒꯤ ꯗꯨꯋꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯅ ꯈꯣꯡꯖꯪ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤ꯫